Online Manipurgi numidangi pau miyeng tabiriba pumnamakpu thoilaisamna khurumjari. Santi puraknaba wari saba yaukiba amuko amadi folkspu Thadou inpi Manipur na thagalagli. Ministry of Home Affairs na sinduna haukiba April 5 da New Delhi da pangthokiba Meiteida Kuki furufani gi miyut kangbu sing saruk yaduna Manipur da Santi puraknaba lambi semnaba santi gi wari sanakiba adu Thadou inpi Manipur TIM na taramna ui. Mifam aduda All Manipur United Clubs Organization amuko amadi Federation of Civil Society Folks ki miyut sing yaukiba adubu Thadou inpi Manipur na thagatpa fongdoragli. Aduga wari sanaba aduda atopa Meiteida Zomi Council JC Mar Inpui SIGSQ United Joe Organization UZO amadi Kuki Jo Council KJC na sarugyaki adubu mifam aduda mitay furuf ki achouba lofama oiriba Coordinating Committee All Manipur Integrity Kokomi gi miyut singsu yaukidaba TIM na nungaitaba fongdoragli. Thadou inpi Manipur na hiram asigi matangda press ta thorakpa cherol amana haribadi irang thokiba chahi 2023 gi May 3 da TIM na santi puraknaba amadi khatna chainaba se khudakta lepnaba kokomiga pullaga tharang torambani adubu kuki gi akan aring sing saba singna akanba wafam thamlakpadagi tharang pumba kaiki state asida santi thugaiba pamba kuki jo village volunteer na luchingba Coordinating Committee on Village Volunteer CCBB Eastern Zone aduga oida padaba kharana sinba Forum Federation Council of 5 haiba fake Thadou Tribe Council GSQ TTCG HQ Any Kuki Tribe Council Manipur Kuki Reformation Forum Lomhang Som LH amadi World Kuki Jo Intellectual Council GSQ asina haujiksu Kuki Proof ki mihu mahud sinduna yetuna lairi haidi cherol asina hai PR lairaba faubada Manipur gi National Highway singda free movement chathanba ngamdana lairiba si yamna chawba wahang ama oiri Kashmir santi purakpa ngamkhiba Central Lengakna Manipur da karigi ngamloi haina TIM na hanglagli Manipur da 1990 gi matamdagi Insurgency ga mari leinaba Thadou wathokna khunai asida irang thoktuna lakli Thadou furuf ki Meeoi singna irang asida sathina khudongthiba nanglakhibani adubu TIM na hojiksu Manipur da tangdu leitaba hanjilaknaba honnaba atai party singa puna chaminagani haibasi lengraba wafam ni haina TIM na fongdorakli Kanglaipa punba kholau gi update gi lokot charake JRA na Chin National Army gi Meeoi manga fakre Kanglaipa punba kholau gi update gi lokot charake CNA amadi CNF na Tonjang Nakjang village da Zomi na taba khul asi Maina tumna Thadok pirambadagi Zomi sing awaba mayoknari Myanmar da UR habana soalaba Maitek singna miyangi mateng nirakli mateng pangnaba relief committee semkre Chahi March 19 da Myanmar da thokiba akanba UR habana maram oidna soan kraba Myanmar da lairiba Maitek singna miyangi mateng nirakli hiram asigi matangda Myanmar gi sagang Ponasu da lairiba Anobam Rekhana Fongdorakpada Thokiba Kanba UR Haba Duna Maram Oiduna Mandalay da Lairiba Mitay Sing Siba Naba Yaudrabasu Yung Kay Amangata Thokibana Laifam Laitana Lairi Masida Sunatana Laishon Kaya so Amangata Thokre Atopa Country Kaya Dagi Mating Pangba Kaya Laglabasu Mating Pangbada Yaudaba Laifam Chafam Laitabagi Awaba Kaya Myanmar da Lairiba Mitay Sing na Hojik Mayoknari Loina na Mitay Sing Marakta Ana Ayeg Yaurakpada Hidak Langthak Fangdabagi Awaba Susaw na Mayoknari Masida miyamna mateng panghaningbagi apambasu fongdoragli nakalamaromda UR habana awaba mayoknariba Myanmar da lairiba mitay singi awaba mateng pangnaba khana nainaba mifam ama ngasi TG Higher Secondary School da pangthokre voluntary oina thorakpa Meeoi kaya na punsinuna chathakiba khana nainaba aduda UR haba aduna maram oiduna hojik Myanmar da victim oiriba singi relief subcommittee amasu semkre ngasi ki khana nainaba aduda Retired IAS RK Nimai Rimski Retired Superintendent Dr. Y. Mohan MT Yugi Associate Professor L. Kosigyan M. Yugi Center for Myanmar Studies PH Chandra Kumar amadi Indo-Myanmar Association gi S. Samu Singana Maruoiba Wangangloi oina sarugyaki khananinaba aduga mari leinana RK Nimai na fongdokhibada awaba ma tarakpa matamda aikoi masel angama mateng pangnaba haibasi tangai fadi masina Myanmar da lairiba mitei singalamda masigi miyamgasu hena naksinaba mari samgatnaba machak ama oigani awaba taraba Myanmar da lairiba mitei singidama aikoina angama mateng pangbada aikoi khudingmangna thodang nominasi haiba wafam so appeal tawki ngasi semkiba committee adugi advisor oina RK Nimai convener oina Horokchom Anil amadi member oina Meeoi 13 hapkhre hairi Thangagi MLA Tongbram Rovindro na Governor unaduna tongan wafam sing thabak oina pangthokpi na bataksinkhre Thanga AC gi MLA Tongbram Rovindro na ngasi Manipur gi Governor Arjoy Kumar Balaga unaduna AC adugi issue kaya gi maramda khanakre Governor ga unaba aduda MLA Tongbram Rovindro na Sangai Ethnic Park sabada lengak na miyamdagi lawsinkhiba grazing ground Sanjabung amadi lawfam acre 8 muki lamgi Alternative lampi gani haikiba du pithoknaba taksinduna kendra aduda Nationalized Bank amasu sabinaba Governor Arjoy Kumar Balada taksinki
MLA Tongbram Rovindrona Governor gi mafam da taksin khibada irang na maram oiduna IDP lising amaga chamriga Marfu tare thanga kendra da lairiba school amadi laikai gi community hall sing da yarek tuna hojik lairi maram asina IDP sing lainaba prefabricated house habinaba Mamangi lengak lairingai matam da su taksin nuna lakhiba du thabak oina onthok lamdabagi matang da su governor da IDP sing lainaba prefabricated house sanaba taksin ki loinana kakchingi SPPR dasni ayhaki loinabi oirabasu government ki service ta laibani ma ki thabaki posting gi matang da rajniti gi chayanaba karisu laiti Governor na pirakpa posting da athing balaiti haina su phongdok lamki haidi MPCC gi Meiteida gi Narendra Modi lenga ki Walk Amendment Act asi akan momong di yaning de ke Maiga Chandra India gi President na ayaba piduna Act on kraba Walk Amendment Act 2025 asi unconstitutional oi haina Manipur Pradesh Congress Committee MPCC gi Meiteida gi phongdorak pagaloina na party asina minority single loina na Act asi gi mayok ta lepkani haina MPCC gi President Kaisa Maiga Chandra na phongdorakli Panbaya badi hariba bill asi haukiba sagol sen numita Lok Sabha da pass tawkraba matung mathangi numit irai numita Rajya Sabha mifamda sangna khanaraba matung angan bayukta pass tawkibani MPCC President K Mega Chandra gi mahaki social media platform X account phongdorak pagi matung innadi MPCC gi Meiteida gi Narendra Modi lenga ki Walk Amendment Act asi akan mamong di yaning da phongdorakli loina na aihak amadi Congress Party na logi wangmada RSS amadi BJP ki kangluf naiba agenda asigi mayokta laigani haina makhata na phongdorakli Sajibu khudol tamba igi khongul liba tangkhol furuk ki mawung mawkwa singna khudol tamkhre Chahi lisang sina Manipur Ethnical Socio-Cultural Organization MSCO na pangthok tuna lakba Sajibu khudol tamba igi khongul liba ki thoram kangpokpi district ki manung chana laiba Laikoi Chingda MSCO amadi Laikoi Ching Village Authority na sinduna tangkol furuf ki mawung mawpwa singna khudol tambagi thoram pangthokre Thoronga mari lenana MSCO gi President Ibo Tombi loitong na haikibada lamdam asida lairiba yellow furuf singbo mama amatagi machani Ichilinaw ni khanduna machan machi oiba singna mawung mawpwa singda sajibu gi khudol tamba igi khongol libagi thoram asi lisang sinna pangthoktuna lakli handak chahi gi oina so anirak suba oina Laikoi Chingda lairiba tangkhol gi mabung mawpwa singi mafamda ngamjaba chahi ama horakpagi chahi ama loikhibagi langdai asida MSCO na sinduna khudol tambagi thoram asi pangthokpani thoram asi maru oina pangthokliba asigi maramdi furup singi marakta mapalamdagi changsilakpa mitop singna amadi India laingang na yellow furup oiriba singda singsep thajinduna furup maselgi marakta nungsinadana ba tokhai tana handuna lamdam asi bo thugaina bo honaba si thingnaba MSCO na honabani haiki Amaromda Laikoi Chingda Headman Daniel Remaina haikibada MSCO gi thomi khara mafam asida laktuna sajibu khudol tamba igi khongul libagi thoram asi pangthokna ba hairakpada ngasi gi thoram asi yellow furuf singi oinadi tawdaba yadaba thoram amani haiduna pangthokpani ngasi gi thoram asida lamdam asida leiminariba furuf singi marakta achetpa mari thamduna leiminarabadi mitup singna kanglup masel gi marakta nungsinadana ba honaraklabasu kaina hanba ngamlaroi haiki Thoramadu Laikoi Ching Headman Daniel Remai MSCO gi President Ibo Tombi loitong MSCO gi Advisor IV Luang Laikoi Ching gi ex Headman AS Kafungkui Pastor Fungrei Sang Kasungna Sarukyaki amadi Maitai ningo singna tangkhul gi mabung mawpwa singda ngamjaba khara sajibu gi khudol tamduna machin mana oibagi mari ngasi gi thoram aduda mayek singna takhi Kuki na bom pokai halakpadagi layengduna lairiba maipulna omi da lupa 10,000 tengbangkre Meitei koi punsilasi maipul na hokiba 2023 gi May 3 dagi chatharakiba Meitei amadi Kuki ani gi landa iraipa iramda Manipur bu kanjana bakul ngali bakunja singda ngamjaba tengbang piduna lagli haina maipul na presta thorak pachirol amana haidi tengbang pibagi saruk ama oina hokiba chahi 2024 gi February 18 da Khamelokta Kuki na bom pokai halakpadagi hakchang gi faigal ningjol amadi kamya da bom machena panduna tamthina sokpadagi ahanba amadi ani suba oina operation tawkraba matungda ahum suba oina operation tawnabagi yumda Matam ngaiduna leiribi khongjom langathel khunaudagi khumanthem omi gi damak tengbang khongchat ama ngasi chatkhre loinana lupa 10,000 gi mating pangkhre hairi khongchat asida maipul gi senior advisor KK Wahengbam amadi Rajendro Pangambam anina luchingki loinana Bobo Khundrakpam Admin Suresh Kangembam Napoleon Fairoijam Sangita Khoirom amadi Joymati Iromsu Saruyaki hairi Operation da khulai kaya marum phagale security kangbu na Manipur gi chingama sung tamgi mafam kaya da search operation chathaduna khulai kaya phagat paleptri ngarang su Imphal East District ki Andro Police Station gi manung chana laiba Kaira Wangkhem village da search operation chathaba matam da khulai khara phagat pangamle haidi police ki policy na hai phagalaba khulai sing adudi magazine ga loina na karvan sting na nama
Magazine ga loinina 9mm pistol mari, .22 rifle gi magazine ama 12 bore single barrel gun ahum detonator ga loinina 36 hand grenade ani, 7.62 mm AK-47 live ammunition ahum, 9mm live ammunition manga, .32 live ammunition ahum 12 bore barrel live ammunition ama, 5.56 mm insas magazine ani, 12 launching ama, tear smoke cell soft nose HR ahum, tear smoke cell soft nose LR ani, tear smoke cell ani, stun cell anti-rival ama, tear smoke cell ama, radio wireless set ama, fagat pangamle hari fagalaba khulai sing ase mari lenaba police station singda khusinakri hari amaromda Jiribam district ki Jiribam police station gi Kamaranga da security force ki kangmuna search operation chathaba matamda khulai khara fagat pangamle hari police ki pau sin hai fagalaba khulai sing adudi DBBL gun ahum country made SBBL gun ama, SBBL gun ama, 12 bore live round manga, base plate yaudaba camouflage bulletproof jacket mari, antenna yaudaba baofeng handset ani, antenna yaudaba TYT handset ama loinana TYT handset charger ani fagat pangamle hari wari sanabada yanaba purakpa ngamdrabadi kari tawgadauribage Manipurda khunda minariba tongan-tonganba kanglupsingi marakta wahau amagi natraga amada yumfam oiraga kanglup amaga gi marakta muknaba hana sunabagi wathok lanthok toina thokliba si laibak thibani kanglupki oiba muknabagi thodok makha tana thohandanaba hotnabada lengak maru oina miyamgi thodang chawna lei naga amasung kuki ani gi marakta chahi 5 rom hena hana sunabagi wathok thokkiba laikre masigi makha tarakpada Meeoi amasung kuki ani gi marakta hana sunabagi wathok loi kham naidaba mawngda ngasi su chathari adubu lamda masigi yek salai leiba chingburoi tamburoi ani gi marakta machin manau oibagi nungsinabagi ichel mangkiba leitabana adumak nungsi chanana leiminaba uba fangi lamda masida khangtapta changsilakhiba illegal migrant jin kuki jo kanglop ki Meeoi singna makhoi lamda masigi yellow mini haina claim tawjabaga iroinana lamda masigi apunbagi saktamda singnaduna tokhaiba leibak semgani haiduna Meeoi miyamgi mathakta mamang chahi 2023 gi May 3 dagi landaduna tonganba leibak semnaba atamnana Meeoi miyamgi mathakta landarakhiba chahi ani mapung fajilagle state lengang watho asigi warosin purokpa ngamdre haibagi maralda miyamgi lengang inturaga PR thamduna warosin puraknaba honarakiba tha ani mapung fajilakadawre central government na wathoki warosin puraknaba muknariba nakalani gi mihut sing yauna wari sanabagi thawrang lokhalakpagi manung channa ngarang chechat 5 da kanglufani gi mihut singa wari sanaba hukre adubu kuki gi maikaidagi wari sanaba hodringagi mangjongna makhoi gi demand separate administration yauna center gi luchingba singna thamkhibaga iroina na makhoi gi demand phangdriba fawba khongpham handokloi haibagi firef adudagi handoktrabadi wari sanabagi afaba phal fangani thajade nakal amaromda na punbagi saktam kaibi yaroi haibagi firef tagi khongpham handokloi haiba yellow mi singi firef laibana warosin prokpa ngamgani thajade logi wangmada ngamkai lana changlakhiba lamhen thuhenba singna laiba asigi nongpokchi daigi aroiba lamkhai da lairiba Manipur gi apunba saktam thugaina balandarakhiba singi mathakta lokhotpam thokpa thabak sing central government na lokhotpagi mahuta wari sanaraga warosin purakani haibagi wakhalon asi lechil da ten kapa yonglai melai naibagi thawongni lawi Manipur apikpa state ama oirabasu chahi cha kaya maning tamba laiba oirakhibani lamdam asigi miyamna apunbagi saktamda singnarakhiba singi mayokta leptuna apunbagi saktam ngakna hingjanaba hotnaba haibasi masana taba wafamni India government na Manipur bu 1949 da namlo loksin bikriba matung atonbigi machagum miraibagi thawong chatharakhibadagi miramdagi changlakhiba horakfam khangdaba lamhen thuhenba singna yellow mi miyamgi mathakta landaduna singnaba ngamlakhibani lawi lamhen thuhenba singna laiba asigi mathakta landaduna Manipur gi apunba saktam thugainaba hotnariba asigi mayokta karigumba India government gi maikaidagi matam chana warak lamba tarabadi khudakta honariba asigi mayokta karigumba India government gi maikaidagi matam chana warak lamba tarabadi khudakta warosin purakpa ngamlangani India gi luchingba singi mafamda landarakhiba singa sagonaduna chatpa amadi Manipur yellow mi singbu laiba asigi first class citizen oina lawbagi mahut loimi oina ubadagi lamhen thuhenba singna madugi khudongchaba lawduna singnaba ngamlakhibani haibada haimanba thokloi Union Home Minister na lamhen thuhenba singna taliba separate administration gi demand yaba ngamloi hairaga karigidamak matau karamna wari sanabagi thawrang lokhatlibano haibasini leibak thugaina balandariliba singi oinadi makhoigi demand phangdriba fawba khongpham handokloi haibagi firef leina wari sanabagi khongthang lokhaliba sidi mapan thonggi oiba saklon amada manung lenba amadi yong talent chathanaba thawrangni lawi